ꯂꯩꯈꯣꯛ ꯑꯃꯠꯇꯗ ꯁꯥꯠꯂꯝꯕ ꯎꯁꯥ ꯑꯃꯠꯇꯗ ꯄꯨꯟꯅ ꯇꯨꯡꯃꯤꯟꯅꯔꯝꯕ ꯏꯌꯥꯝꯕ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯄꯨꯝꯅꯃꯛ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯇꯨꯡꯏꯟꯅ ꯃꯥꯒꯤ ꯌꯥꯏꯐꯒꯗꯕ ꯂꯝꯕꯤ ꯊꯤꯅꯈꯤ, ꯌꯨꯝꯂꯦꯞ ꯑꯃꯃꯝꯗ ꯂꯦꯞꯅꯈꯤ꯫ ꯏꯃꯥ ꯑꯃꯠꯇꯒꯤ ꯃꯇꯝꯕꯥꯛꯇ ꯆꯦꯟ ꯆꯨꯡꯗꯨꯅ ꯁꯥꯟꯅꯃꯤꯟꯅꯔꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯒꯤ ꯌꯨꯝꯐꯝ ꯁꯦꯝꯗꯨꯅ ꯄꯨꯟꯁꯤ ꯃꯔꯥ ꯇꯥꯅꯈꯤ꯫ ꯑꯩꯗꯤ ꯁꯤꯟꯃꯤꯅꯤ, ꯍꯨꯃꯥꯡ ꯃꯟꯅ ꯍꯤꯡꯕ, ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯂꯥꯟꯊꯦꯡꯅꯔꯤꯉꯩ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯏꯃꯥꯅ ꯃꯌꯥꯗ ꯍꯨꯛꯀꯗꯕ ꯀꯌꯥ ꯃꯆꯥ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤꯅ ꯏꯟꯕꯤꯔꯛꯈꯤꯕꯁꯤꯡ ꯑꯗꯣ ꯃꯤꯠꯃꯥꯡꯗ ꯎꯔꯛꯏ꯫ ꯑꯩꯅ ꯁꯣꯊꯍꯧꯔꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯄꯥꯜ ꯊꯣꯡꯗ ꯏꯃꯥꯕꯨ ꯂꯩꯃꯔꯦꯟꯕꯤ ꯑꯃꯒꯨꯝ ꯊꯝꯕ ꯉꯝꯗ꯭ꯔꯕꯁꯨ ꯊꯃꯣꯏꯅ ꯉꯁꯤꯗꯗꯤ ꯏꯃꯥꯕꯨ ꯄꯨꯝꯅꯃꯛꯇꯒꯤ ꯑꯍꯦꯟꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯨꯝ ꯊꯝꯖꯔꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯅ ꯏꯃꯥꯕꯨ ꯌꯥꯝꯅ ꯎꯅꯤꯡꯂꯛꯄꯅ ꯑꯩꯒꯤ ꯍꯨꯃꯥꯡ ꯃꯟꯅ ꯇꯥꯟꯖꯕ ꯄꯩꯁꯥꯅ ꯉꯝꯖꯕ ꯊꯨꯝꯍꯥꯎ ꯈꯔ ꯂꯩꯔꯒ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯏ꯫ ꯀꯣꯅꯨꯡꯒꯨꯝꯂꯕ ꯏꯌꯥꯝꯕ ꯏꯅꯥꯎꯒꯤ ꯁꯪꯒꯥꯏ ꯌꯧꯔꯛꯄꯗ ꯏꯈꯣꯡ ꯑꯁꯦ ꯊꯥꯡꯖꯤꯟꯗꯨꯅ ꯆꯪꯕ ꯉꯝꯈꯤꯗꯦ꯫ ꯑꯩ ꯏꯇꯣꯝꯇ ꯌꯥꯝꯅ ꯇꯣꯟꯊꯔꯕꯣꯏꯇ ꯈꯜꯂꯤ꯫ ꯏꯃꯥꯒꯤ ꯁꯛꯐꯝꯁꯨ ꯌꯥꯝꯅ ꯑꯣꯜꯂꯝꯃꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯊꯝꯂꯤꯕ ꯏꯃꯥꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯨꯝꯂꯕ ꯁꯛꯇꯝ ꯇꯥꯏꯕꯪ ꯑꯁꯤꯗꯁꯨ ꯑꯣꯏꯔꯝꯂꯦ꯫ ꯏꯌꯥꯝꯕꯅ ꯏꯃꯥꯒꯤ ꯉꯛꯁꯝꯗ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯁꯤꯕꯤꯔꯝꯃꯤ꯫ ꯏꯅꯥꯎꯅ ꯏꯃꯥꯒꯤ ꯈꯨꯠꯁꯥꯗ ꯁꯅꯥꯒꯤ ꯂꯩꯇꯦꯡ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯏꯆꯦꯒ ꯏꯆꯜꯒꯅꯁꯨ ꯏꯃꯥꯒꯤ ꯍꯛꯆꯥꯡꯗ ꯁꯅꯥꯒꯤ ꯐꯤꯖꯣꯜ ꯊꯣꯟꯕꯤꯔꯝꯃꯤ꯫ ꯀꯣꯛꯇꯒꯤꯅ ꯈꯣꯡ ꯐꯥꯎꯕ ꯁꯅꯥꯅ ꯂꯩꯇꯦꯡꯂꯕ ꯏꯃꯥꯒꯤ ꯁꯛꯇꯝꯕꯨ ꯎꯔꯒ ꯑꯩꯒꯤ ꯃꯃꯜ ꯂꯩꯇꯕ ꯑꯊꯨꯝ ꯑꯍꯥꯎ ꯈꯔꯁꯤ ꯄꯨꯗꯨꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯑꯩ ꯉꯝꯈꯤꯗꯦ꯫ ꯊꯥꯡꯖꯤꯜꯂꯨꯕ ꯈꯣꯡꯊꯥꯡꯁꯦ ꯇꯨꯡ ꯍꯟꯅ ꯊꯥꯡꯗꯣꯛꯂꯛꯄꯗ ꯏꯃꯥꯅ ꯎꯈ꯭ꯔ ꯃꯥꯜꯂꯤ, ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯀꯧꯁꯤꯟꯕꯤꯔꯛꯏ꯫ ꯊꯃꯣꯏ ꯁꯦꯡꯅ ꯏꯃꯥꯕꯨ ꯄꯤꯖꯅꯤꯡꯗꯨꯅ ꯄꯨꯔꯛꯄ ꯑꯊꯨꯝ ꯑꯍꯥꯎ ꯈꯔꯗꯣ ꯏꯃꯥꯅ ꯊꯋꯥꯏ ꯇꯥꯅ ꯆꯥꯖꯈꯤ꯫ ꯂꯩꯔꯤꯕ ꯃꯆꯥ ꯄꯨꯝꯅꯃꯛꯇꯁꯨ ꯈꯦꯠꯅꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃꯠꯇ ꯂꯩꯇꯅ ꯑꯊꯨꯝ ꯑꯍꯥꯎꯁꯤꯡꯗꯣ ꯏꯟꯕꯤꯔꯛꯏ꯫ ꯑꯗꯨꯒ ꯏꯃꯥꯅ ꯃꯆꯥ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯛꯏ꯫ ꯏꯌꯥꯝꯕꯒ ꯏꯆꯦꯒꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯛꯏ꯫ ꯏꯅꯥꯎꯒ ꯏꯆꯜꯒꯅꯁꯨ ꯑꯩꯒꯤ ꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯂꯛꯏ꯫ ꯃꯤꯀꯨꯞꯇꯨꯗ ꯑꯩꯒꯤ ꯃꯤꯠ ꯑꯅꯤꯃꯛ ꯄꯤꯗꯅ ꯄꯨꯡꯊꯟ ꯊꯟꯈꯤ꯫ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯃꯥ ꯃꯆꯥ ꯃꯆꯤꯜ ꯃꯅꯥꯎꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ꯫ ꯁꯅꯥ ꯂꯨꯄꯥ ꯑꯔꯪꯕ ꯄꯣꯠꯁꯛꯅ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟ ꯂꯦꯞꯀꯗꯕ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯑꯣꯏꯔꯝꯂꯦ꯫ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯏꯃꯥ ꯅꯉꯣꯟꯗꯒꯤ ꯍꯦꯟꯕꯁꯤꯕꯨ ꯀꯅꯥ ꯂꯩꯔꯝꯒꯅꯤ? ꯏꯃꯥ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕꯅꯤ꯫ ꯏꯃꯥꯒꯤ ꯊꯃꯣꯏꯗ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡ ꯑꯗꯨꯗꯤ ꯑꯃꯅꯁꯨ ꯍꯦꯟꯗꯦ, ꯑꯃꯅꯁꯨ ꯇꯥꯗꯦ, ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯕ ꯏꯃꯥꯒꯤ ꯍꯧꯔꯛꯐꯝ ꯏꯔꯩꯄꯥꯛ ꯑꯁꯤꯁꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤꯒꯅꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯄꯨꯗꯤ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯏꯃꯥꯕꯨꯅ ꯃꯤꯔꯥꯏꯔꯕ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛ ꯃꯤꯅꯝꯕꯅꯤ꯫ ꯏꯃꯥꯒ ꯏꯔꯩꯄꯥꯛꯀ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯃꯔꯤꯅꯤ꯫ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯏꯃꯥꯗꯒꯤ ꯍꯧꯕꯅꯤ꯫ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯃꯤꯟꯅꯁꯤ, ꯁꯣꯏꯗꯅ ꯑꯣꯏꯍꯟꯁꯤ ꯃꯥꯂꯦꯝꯗ ꯇꯣꯝꯊꯤꯟ ꯉꯥꯟꯕꯤ ꯁꯅꯥ ꯂꯩꯄꯥꯛ ꯏꯔꯩꯄꯥꯛ꯫